सिंदगी काबलकपद खुंजा अमा सिरे मी तराग हुमदोइरोम सोकले बिष्णुपुर डिस्ट्रिक्ट की मोइरांग पुलिस स्टेशन की मनुंग चनबा नारायण सैनादा ngarang ayu kuki lalo basingna chatharakpa nongmai gi landada khulngakpa village volunteer ama leikhidre masagi lobuk kumba nupa ama yauna mi taraga humdoi nongmai maruna panbadagi sokle haireng thogdok aduda leikhidreba nupa adugi mameng laibuzam inau sahi kunga taret mahaki kokta nongmai maru ama pankhe mahak imphal gi rajmeti city tamna pukhalakpada laikanaba nangdana lambida leikhidabani haireng thogdok aduda soklaba lawmi adugi mameng salam jotin sahi kuntraga nipan apokpagi meng ibom sa kauwe naran sainadagi ne mahaki waithangba thabaki sarukta nongmai maru ama panbadagi soktuna rajmeti city da pukhatuna laikana re atopa village defense volunteer taretsu nongmai maru amamam panbadagi soki haireng press na phangba pauna hai ngarang ayuk pung taret lom tabada jotinna naran saina maningda leiba singkhong manakta leiba mahaki labukta lowyang sinba chatke mahakna lowyang silingaida khoiren tak maikaidagi hanadagi bunker saduna leiba kuki lalauba singna nongmai kapsilakhiba ne thogdoktuda jotin ge yanglen da pankhiba nongmai maru amana thabakta phawdokpadagi sokhe thogdok adugi pau phangbadagi Bishnupur district police commando khunja amasung village defense volunteer sing mafam aduda sangsinduna asokpa jotin bu Bishnupur district hospital da hanba layeng piraba matungda North AOC da leiba Rajmeti city da makhata na layeng khi haire thogdok adugi matang da state force amasung village defense volunteer singna chinglom da sangsinbada singthakta bunker saduna leidiba kuki laloba singna nongmai kaptharakpadagi village volunteer nipan sokhiba nei makhoi manungda makokta nongmai maruna pankhiba inau hospital da pukhatpagi lambida laikanaba ngamdana leikhidabani haire state force amasung village volunteer singi maikaidagi su handuna nongmai kapnakhe thogdok thokphamdagi phangba paugi matungin na nongmai kapnabagi thogdok aduda kuki laloba khara siraga khara na sogapan nanglamba yai haibage thajaba lei haire kuki laloba singna nongmai kapsilaktuna lawmi ama sokhiba adudage irap lapnadana central paramilitary forcing deploy tawri adubo nongmai kapsilakliba kuki laloba singi mathakta karigumba thabak amata lakhutkiba leite haire amaromda ngarang ayuktagi howduna naran saina maning labukta kuki laloba singna nongmai kapsilakpadage asokapan yawrakhiba amade madugi matungda khoirenta khulgi area da kuki laloba singa nongmai kapnabagi pau phangbadage Bishnupur district ki tongan ba mafam singge tidim lambi da maira paibi sing thoraktuna lambi da gari asat awok sing control tawba amade nongmai kapna pham aduda misam sing changbada thingba pibaga loina na ngak sen khi haireng